पाउचेद यंपम उइबा मर उइबा पाउ खरा अपडेट तौजरी चीफ मिनिस्टर एन बिरेन हाननब प्लान सेमलाजि हाना सोशल मीडिया दा थागलकपा मियोय फाननब थबक लौखटपा हौग्रे मणिपुर दा येलौंगैदगी लेमिनारक्लिबा फुरुपसिंग बनुंगसी चानन अमतोइना लेमिनारब होनबद नतना चिंगतम अनिबक थोंग मानना चौखटपगी थाकता पोखनरब होनरिबा लोइनना वार ऑन ड्रग्स खोंजंग संसिंदुना मणिपुर मियामगा खोसामनदुना लमदम असिगी माहि कब ड्रग सिंग मरु फंगना मुथतनब होनबदा अचौब थौदांग लौरिबा चीफ मिनिस्टर नौथोंबम बेरेन बो लोन हाननब प्लान सेमलासि आइदना मियोय अमना सोशल मीडिया दा थागलप थेंगनरे चीफ मिनिस्टर एन बिरेन बो लोन हाननब प्लान सेमलासि आना सोशल मीडिया दा थागलकिबा मियोय असिगी प्रोफाइल नेम असि पीएम रुदो हाइस के माके फोन नंबर ना 916009025409 ने मियाम मसना को गिलोल द बिरेन थीम था नादी ngai tu ute haina iraga thagalakone masi ko ki lol khangba bio eman handokpada lona biren hatok naraba plan semlasi haibani haire chीफ मिनिस्टर एन बिरेन hatok naraba plan semlasi ana social media da thagalaklibasi chीफ मिनिस्टर masa mana phangre hiramase ga mari leina ngasi pausi asina chीफ मिनिस्टर ki office da haktengna udadna wari chaba matamda pongtorakibade social media da mahap lona hatok naraba plan semlasi ana thagalaklibasi masamak thengare thagalakliba miyo asi kanano aibadu thitokna fananaba mari leinaba police ta khangan khre miyo asi atuba matamda farapa matungda masa khangdoktuna mahaki mathakta ain gu eba thabak chap chana lokat kani hada su chीफ मिनिस्टर na phangdoke makha tarakwa atop pau amada mak thangmang augif impal da purakre facebook da community oibo wafam phangdok lobige damakta manipur police na delhi dagi farava mak di augif sahi kuntra ka tarit abukpa limkhop sai augif ngasi impal da purakre Magti haukim na haukiba me kunmari da masa ki Facebook account da Manipur da sahi kya nungsi chana le minarak liba lamdam asigi apan basaktam sing narak tuna thogai na phone rak matung da New Delhi ke Kisangar house number 42 9 second floor da lotuna leipada ki Manipur police na faraba matung da ngasi imphal da pura ki bani mag thammak haukiba se upung taraga minute jangkhairum taba da imphal da thonglaki magasi atheng bada CGM imphal ki court da puthokani aire Sheikh Nurul Hasan Protection Mission na miyoy ama surgery loidona mai fakna layang bahore Kedrigao Assembly Constituency ki MLA Sheikh Nurul Hasan ki biak makha dama ki MLA ki lakwa thagi tolo punabak lan thoktuna Sheikh Nurul Hasan Health Protection Mission haidon hawdo ki batha phaki bak loina miyoy ama gallbladder surgery mai fakna tawduna miyoy ki punsi kan bangam kre Lambel sana ka then daliba care and cure hospital da hauzik mission asiki makada Surgery mai pakna loiduna leiba mamsa begam sahi nifu ka taruk suraba pungasi MLS Sheikh Nurul Hasan masamap saduna na bagi phibam angre khonsa da mari lena Sheikh Nurul Hasan phangdo kibada Sheikh Nurul Hasan Health Protection Mission ki bakada Kedrigao Assembly Constituency ki ahanba pesena moina lampel sana ka tenda leiba care and cure hostel asda gallbladder stone gi surgery tawduna mission asigi ahanba khudong chaba phangkibasi mission asigi oina ahanba mai pakmani Mara makatana phangdoki bada hauzik surgery tawtuna faraba miyoy asi sahi tara hena nung laibana maram oraga anafa khangtuna laklabam joine hauzik hospital da discharge tawba yatuna masagi phibam jamna fakale aduna ngai pa phangdoki amromda lairaba miyoy banamna laiba kendra sida ana laing da sangliba asoba senpam asigi awaba ko khan ba made handan bangam gani aiba asi mission asigi step chaba thajabane hauzik matamda operation matawda hospitalization hidak langthak surgery ki IVD na singba asi pulaga jamrabada lising humpong rati sangle masi lairaba amadadi jamna jamba senpam ama oiribani haike loina da mission asi makada thamliba platinum beneficiary card asi ki mamal sahi ki oiva lupa lising ani kak thiduna mayamna card asi paibiyu masi card asina ana laing da kanaba kya ama fiel laire mission asi ki kanaba mayam puna lomina si ana MLA na miyam da apel tawrakle mag hauke kumba amok khanda tholak tanaba section minasi PMRM Furup ke anapun nakunda miniri pa Manipur gumpa yamna ethnic crisis laiba yava state amada miram dagi lona lan silaktuna laisalaki ba Myanmar mas amak thangmang hauke gumpa singda section laina ba People's Movement for Resurgent Manipur ki publicity secretary John Henba mangana thadurak chero naire cherolas na makha taraduna lamdam asida sahili sang sina nungsi chan le medari ba midai naga koki ki marakta singsep thaduna Manipur ki pori amade khonai da singdar pa muyuk kudemak Lengang tamatam chana warak pangamag drabadi tonggi mirol ambatana nungai na laibang amloy. Kang kadalin chang bugum punsi chuk na nungai fam kang loy. Punna yellow mi oina himidarak liba furup maselgi.
Marakta singsep thatuna khanana basiliba amana amabu namthana honariba made lenga ke sakut thorang kya da aran propaganda kya sandok miyam bulana lamjing pa Myanmar masa maghau ki pamade ma ki khongpu Manipur da lehen ba yaroi lenga na hawjik lakul leba kongtang asimak asumbani miyam na papung phana sokot pam thogi aina PMRM na haija ba khaloina iram tam ge amadi tongi mirol gi jai fana bagi damak tasu angaba matem pangnar ba sem satuna leire lenga na tongi mirol kanana bagi damak mai ka ba chinjak thingna ba pandam da chatharak le war on drugs kamari leinana pabi bambi anthanar ba khona ba amadi maru kok laba kawru amadi thangsing singda uchara thab chang ba lenga na lam loksin na ba chathare aina India ki prime minister amadi atai lo sing ba sing da lana tamsin ba ngamba mak hawki ki matak tamadik sa ba serak pipina da ba jare mak thang mak hawki phari ba nupa asi Myanmar da gi mir kya ga lona Manipur da pusilak pamisani abase mayik jamna sengle Bang Nabaram warga Manipur ke sing district maru ena Susanpur amadi Kangpok district da lenga na sakang laba khol jahum chami jom lairamba asida senaram bani haina thajai Myanmar da gi lakpam yu sing asina ni yelangwai da gi khunda leita do lak laba faruk kya gi aseng ba laifam len waiba kawru amadi thangjing da khunda leita do laisalaga makhoi ki lamni ajin do khana saina ba thokna da ba seliba se Manipur gi pak chawbo asibu supna gi square kilometer sare khaktani hana phongna aiduna state amadi India ki security da asobo threat am piba ngamba mak asigi maning da karamba international loop yawage habdu lenga da thidopa ama mathau tare iram da Manipur gi puari ba ikai khumna dava amade puari ga saguna ra ba laifam len kya bo mang to ba gi thabak asida chawno lu singliba misaga si mak thamang auke pamade maga loina ba sing asini aiba mayek sengle Manipur da saidang tu leiriba Myanmar amadi jonglo na ba state da gi sangsilaktuna Manipur gi apun basaktam da akai ba piriba mayam asi khangtok na ba NRC gi base year 1951 da gi sanaba hautuna lamdam asida gi mitop tan thoki na ba hona ba PMRM na so lenga ki amadi atai stakeholder sing gi mateng pangna da ba hona gani haire Jiribam hostel gi oxygen plant rongi madak thangba saruk homdokhi badagi kangkhong chaiba phibam da leire Jiribam district ki manung channa ningsing khulda leiriba phamung yangkhai leipa hostel asi mari leina ba authority ne ningthine yangsin pida badagi kangkhong chaiba phibam da leire hostel asi da nangna semko liba oxygen plant thamliba ka asi gi mathak thangba saruk nongsit homdokhi badagi nong tan sin nu onthok pa phibam amada kangkhong chai dun leire hostel asi da oxygen plant ama thamgiba asi COVID-19 gi akan ba satheng barakta Manipur Police Housing Corporation Limited na Lising ari kun mathoi ki October 30 tulpa lakh marfudrani thoi chang da thamke bane adha oxygen plant asi leirabasu hostel asi ki male ward amadi female wards in the oxygen supply tawna da ki pipeline na jingba phet tawi da badagi arembu oidon da leire mapungoi pa district hostel amu wain bina da ba CSO amadi mari leina ba kya na lengakta kan laujarabasu thabak oina paikat pidaba asibasu miyamna pendaba aibada hoire amrom da hostel asi ki ultrasound machine leirabasu ultrasound lona da ba mari leina ba technical staff amada leitre Chumnagi che da khakta leibaga manare masida natan hostel asida x-ray machine leirabasu kapna da ba film bibidre arubida content sing asigi mar oiba pau khara asiba pau damjariba Manipur local news YouTube channel asida ki yan piriba punam pathaga sari channel asana tom da kanarabadi subscribe to video subscribe to ramoloina like and share to su kapi namak po amakana thaga sari